ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯏꯗꯀꯤ ꯅꯨꯃꯤꯠꯁꯤꯅ ꯅꯛꯁꯜꯂꯛꯄ ꯃꯇꯝꯗ ꯏꯗꯀꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯐꯤ ꯂꯩꯕꯒꯤ ꯅꯥꯃꯥꯗ? ꯏꯆꯤꯟꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯃꯨꯟꯅ ꯌꯦꯡꯁꯤ, ꯑꯩꯈꯣꯏ ꯈꯟꯊꯁꯤ. ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯏꯗꯀꯤ ꯅꯨꯃꯤꯠꯁꯤꯅ ꯅꯛꯁꯜꯂꯛꯄ ꯃꯇꯝꯗ ꯏꯗꯀꯤ ꯅꯨꯃꯤꯠꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯐꯤ ꯂꯩꯕꯒꯤ ꯅꯥꯃꯥꯗ? ꯄꯣꯠꯆꯩ ꯑꯀꯨꯞ ꯑꯇꯥ ꯂꯥꯡꯕꯒꯤ ꯅꯥꯃꯥꯗ? ꯑꯌꯨꯛ ꯈꯥꯛꯇꯦ, ꯅꯨꯡꯊꯤꯟ ꯈꯥꯛꯇꯦ, ꯑꯃꯁꯨꯡ ꯑꯍꯤꯡ ꯈꯥꯛꯇꯦ, ꯄꯨꯝꯅꯃꯛ ꯄꯔꯗꯥ ꯇꯧꯗꯅ ꯁꯦꯠꯀꯗꯕ ꯁꯔꯤꯌꯠꯀꯤ ꯅꯤꯌꯝꯒꯤ ꯃꯇꯨꯡ ꯏꯟꯕ ꯐꯤꯖꯣꯜꯁꯤꯡ ꯑꯃꯠꯇ ꯁꯦꯠꯇꯅ ꯑꯃꯠꯇ ꯊꯣꯡꯗꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯍꯥꯏꯅ ꯍꯨꯝꯅ ꯆꯠꯂꯤ. ꯂꯥ ꯇꯐ꯭ꯔꯍꯨ, ꯍꯔꯥꯎꯕꯗ ꯃꯈꯤ ꯂꯥꯡꯒꯅꯨ. ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯍꯥꯏ. ꯉꯁꯤ ꯄꯔꯗꯥꯒꯤ ꯀꯔꯝꯕ ꯋꯥꯈꯜ ꯂꯩꯔꯤꯕꯒꯦ? ꯀꯅꯥꯗ ꯏꯀꯥꯏꯕꯒꯤ ꯃꯃꯤ ꯇꯥꯔꯤꯕꯒꯦ? ꯔꯁꯨꯂꯨꯜलाह ꯁꯜꯂꯜलाꯍु अलैहि वसल्लम हाइबिरमे, दय्युस जन्नत चलोय. सहाबा ने हंगे, या रसूलल्लाह, दय्युस कनानो? अल्लाह की रसूल ने पाउखुम पीबी, अैगी युमगी इचे इचल सिंगना युमदगी मपान थोखिबा मतमदा लौना लैनबी याबा करमबगा कनागा करी ओरी सानरिबगे, करी ngangnariबगे, करी सकनरिबगे, करी तौरी हाबिगी मैचाक महिम फाउदबा मिसक दय्युसनी. दय्युस जन्नत की मनम फंगोय. सिनाव सिंह कोई खंतसे लाइबा इत्सिदा हाइरिबा सिंह से थोक्तनबगी दमक कोई दुआ तौसी अमसु होनस. वमा अलैना इल्लल बला.